Masak khangdab khulai faiba singdang ase yokpung ani makhairom ta matamda Irenbung police station gi manung sanba arapti mayai lekai leiba mioi amagi yumda bom langsinduna pokhai hankre tawdok asigi matangda TOMTV na phangwa pawgi matung inadi bom adu arapti mayai lekai leiba kaborambam local chahi yangkhai manga apokpa ibohol kawa mioi amagi yumda pokhai khibuni bom pokhai baduda local gi machan fa kishan chahi kuntaret yet thangba khubomda bom moche na panbadigi aso open nangki adum oinamak thoina khudong thiningai oidre hairi paw osna hai ke local lakadoriba tragani thoi suba Manipur State Legislative Assembly gi mikhalda kairau esida MPP gi mirep oina thaurang tawriba MD Nashiruddin Elias Boboi gi supporter ni hairi thawdok adu mikhan gi mari leinaram gadra haiba sabsaba khangba ngamdri thawdok thokhraba matung ngasi ayuk Irenbung police kangbu thawdok thokpham da laktuna yangsinba groyena case ama lokhatkre Makai adong gimyamna yumlakta bom langshinlamba pokhai hanba amadi aswa opan nanghanbagi thawdokpu yaningdaba phongdokre serek asida kangpokpi police ki kangbuna national highway da lakpa gari singdagi namnuna sen khaibani haiba UKL egi lanmi ani sangobungdagi fare hairi paraba mioi singadu kangchup makomdagi saithin thang kilongsi sahi nifugataruk amadi Kotlen village dagi satgaulen haupkip sahi kumapul kawe makoi ani wahang paung sathabada lup adugi Davidson koba moida leba mioi amagi poktak matungina lambi da lakpa gari singdagi sel khaibi thabak sathabani hairi makoi dagi UKL ki transport receipt book mobile phone ohum dayo scooty ama sen oina lupa lising taret ke sama amasung amu masugi bag ama phangle hairi